mayambu ahanba maktada Manipuri wari imjauna mayambu amuka hana punemjari ngasi so aikoina mayam gidamakta ne haidana phulora story ama puduna laksari wari asili thuksarapa matamda soikiba langkiba kaya yaurabasu mayamna puksel sauna ngakpiu aduga amana wari asi hingliba natraga laikhidraba kanagumba mataga mari lenana ijabori nasade bhapna mapung phana sakasatuna ijaba wari ama khakni phare mayam adudi wari asi honaba tawjaraklagi ngasigi wari asigi maming khongnang lambi numidang wairamgi matamni ai nga saonarapka matamni sarambadagi ingsilapka matamna goibaga masasing asi ningthamtha changlapugumna wakhalda suloin hekta khanai Silas amadi mamanaba Sandip makhoi ani si laikagi lambak amada dumak phamduna wari watai khara sanaduna lai Silas na harai itaw lampak thangba saroga somsidai khoi ani na phamli bani adana tori basi handakti khul laika gi myo singsi kai kai no yamna sungang naida ha kai kai ngangna ragi khangdi kai kai no yamna ngangnai khul laika gi myo singasi handa marakti khongnang lambi se chapa matamda ki khang mayam ama thengnai haidana wa hekta lawnai asaidi madugi wafam singado kari gumba mata su khangba laiti ado nangbu kari maramgi khongnang lambi asida chapa matamda ki khang nangi haribasi asibu sapsabi asengba maga khangbu khangabro itaw madugi sapsabi do aisu khangbudi khangdi adubu khangdi khongnang lambi asida chapado aisu isasi kithikirumdi tawi hababu masigi lambi asida laikagi mina hainariba singasi taseng sumlibra natragana oiba maki tawribra ai madumadi asu khangphamga mata khangdre khongnang lambi asi mina hainai hairabanina masigi lambi asi amutang chatlaga yengsiro asumne hek hairapa matamda Sandipna ai tali sakya hairagana nang kokchalo ai di sase kaya mangam pangboidi handak maraksida sasu ifattabaga ai jathok pase kaya tali deita erai taw nang sunu paon thona man kidreda nupa oina poklabadi asigumba se khara su chatlaga yengba tabani itaw sakya hairagana nang na thanda salo ai diamna talle hai nang ai se piklingai matamdagi hauna sari pulap saminari thakle pulap thakminari gyamenga tadre deitaw nang na kaya adabasi yadabagi wanati lagi tinggi matang si ai di kaya thudong na su talle madugi sumathakta mina kai kaino khara swahinariba mafam jagani asai di onthona su talida asi hainaraga ni se lairingai matamdani Silas na asita uyareba amutang oiraba su yengsi kedobage ai tal nang yengge haragana nang adum yengge yengjo ai masigi matang sidai di ai di chena halanu yare asi hairaga ni se wari watai khara sanaduna lai Sandip amadi Silas mabani se wari watai sanaba losilaba matungda mayumda sanglasi haidana mayumda lakpani mayumda sum lakpa matamda khongnang lambi asidi phauraga sataba yaroidawri khongnang lambi se hek yorapa matamda khongnang mapado maduda hek yoksilakpadani Silas na khongnang aduda yengkhatli khongnang ase aduki matik yamna pak saurabani Silas na khongnang ni haidana asokki matik yamna pak sauba khongnang asibu baba ho ima hoina angang oiringai matamdagi hauna adum lairakle hai masigi khongnang asi aduga hantang marak asina laigi tingi kaikeno khra thoi angang kappa khonjel aduga nupi amasu kappa laubagi khonjel ase thoi haidana khul laika gi musing nangangna riba singa sina karino amuktang di yengningbani sa o lao yare lao yenguranu lao yare amuk khudong thiba amuk tholak labadi ha kanana thingba ngamgadoribano erai taw nang sojikan gi matamdabu laigi tinggi matangda lairamkhigadrana aidi madugi matang se kaya thoidongna su isada thajaba su tawdeda o thajadaba haibaduna mani karigumba nang aigi sada laigi tinggi ama thengnaganu haibdana tamagamba natedana kanana khangba laigi tinggi matangda nongma natraga nongmadi khongnang mapa sidak thok phauraga saluro ha oknarak labadi kanana layingbigani ado nongma natraga nongmadi soidana yengba taredana asi hairaga Silas ado
ꯌꯦꯡꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯟꯗꯤꯞꯇꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯌꯥ ꯀꯩꯗꯧꯗꯦ꯫ ꯑꯗꯨꯅ ꯁꯟꯗꯤꯞ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯁꯟꯗꯤꯞꯅ "ꯏꯃꯥ, ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ, ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤꯕꯨ ꯑꯩꯕꯨ ꯏꯁꯥꯁꯤ, ꯈꯣꯡꯅꯥꯡꯒꯤ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯂꯩꯔꯤꯕꯁꯤꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯤꯕꯁꯤ, ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥ?" ꯊꯥꯁꯅꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯍꯥꯏ, ꯈꯣꯡꯅꯥꯡ ꯂꯩꯕ ꯃꯥꯏꯀꯩ ꯁꯣꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯍꯥ, ꯀꯩꯗꯧꯔꯒꯦ? ꯁꯤꯒꯤ ꯁꯥꯏꯂꯦꯁꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦꯅ ꯍꯥꯏꯕ꯫ ꯃꯗꯨꯒꯤ ꯁꯥꯏꯂꯦꯁ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯣ ꯅꯪꯒ ꯍꯦꯛ ꯄꯨꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯣ ꯃꯊꯣꯡꯁꯨ ꯆꯥꯗꯕꯅꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ꯫ ꯅꯪꯒ ꯃꯥꯒ ꯄꯨꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦꯀꯣ." "ꯑꯁ ꯏꯃꯥ, ꯄꯥꯝꯕ ꯄꯥꯝꯗꯕꯗꯨꯅ ꯑꯃꯅꯤ, ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯄꯨꯜꯂꯛꯑꯕꯅꯤꯅ ꯀꯃꯥꯏꯅ ꯇꯤꯟꯅꯒꯨꯝꯁꯦꯅ ꯍꯥꯏꯒꯗꯣꯔꯤꯕꯅꯣ? ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯍꯟꯗꯛ ꯃꯔꯛ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯑꯦꯅ ꯑꯩꯅ ꯃꯉꯣꯟꯗ ꯅꯠꯇꯦ, ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯌꯦꯡꯒꯨꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯁꯦꯅ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯔꯛꯏꯕꯅꯤ꯫ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯍꯧꯅꯕ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯒꯗꯕꯅꯤ ꯃꯥ." "ꯑꯁ ꯏꯃꯥ, ꯌꯥꯔꯤꯁꯤ, ꯅꯪꯁꯨ ꯄꯪꯉꯥꯡ ꯍꯦꯛꯇ ꯉꯥꯡꯁꯤꯜꯂꯤ꯫ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯟꯈꯠꯄꯩ ꯋꯥꯗꯤ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯃꯤꯒꯤ ꯃꯆꯥꯗꯣ ꯉꯥꯡꯕꯤꯔꯅꯨ, ꯌꯥꯔꯦ, ꯉꯥꯡꯕꯤꯔꯅꯨ ꯍꯥꯏꯁꯤꯅꯤ." ꯑꯁꯣꯝꯗꯅ ꯁꯥꯏꯂꯦꯁ ꯑꯗꯣ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥ ꯄꯦꯝꯇꯣꯟꯅ "ꯍꯥꯏ, ꯉꯟꯇꯥꯅ ꯍꯜꯂꯣ ꯍꯥꯏꯔꯒ ꯊꯦꯡꯅ ꯍꯜꯂꯛꯏꯕꯁꯤꯅ ꯀꯔꯤꯒꯤ? ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯣ?" "ꯏꯃꯥ, ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯑꯩ ꯇꯥꯏ. ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯏꯁꯥꯁꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯅ ꯏꯁꯥꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯌꯥ ꯊꯣꯏꯅꯁꯨ ꯏꯁꯥꯗ ꯊꯧꯁꯥꯗꯦ ꯍꯥꯏꯕ ꯇꯥꯔꯦ." "ꯍꯥꯏ, ꯊꯧꯁꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯣ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯨꯈ꯭ꯔꯕ ꯃꯐꯝ ꯖꯒꯥꯅꯤ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯖꯒꯥꯁꯤ꯫ ꯅꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅꯅꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯇꯧꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ." "ꯍꯣ ꯏꯃꯥ, ꯄꯂꯦꯝ ꯃꯄꯣꯛꯄꯤ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯕꯕꯥꯒ ꯏꯃꯥꯒꯅ ꯇꯧꯔꯒ ꯊꯥꯖꯕꯗꯨꯅ ꯊꯥꯖꯕ ꯑꯃꯅꯤ, ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯍꯥꯏ, ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯇꯧꯒꯅꯨ꯫ ꯅꯄꯥ ꯍꯣꯏꯅꯁꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯈꯣꯡꯁꯦ, ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯀꯩꯅꯣ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯅ ꯅꯄꯥ ꯍꯣꯏꯁꯤꯁꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯉꯥꯎꯗꯅ ꯐꯩꯗꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤ." "ꯑꯁ ꯏꯃꯥ, ꯌꯥꯔꯦꯕ, ꯆꯒꯠ ꯉꯥꯡꯉꯤ꯫ ꯑꯁ ꯃꯋꯥ ꯑꯃꯇ ꯂꯧꯗꯦ꯫ ꯈꯣꯡꯅꯥꯡꯅꯤ ꯀꯥꯏꯅ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯣꯛꯏ ꯀꯥꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯕꯅꯤ, ꯊꯦꯡꯅꯒꯦ ꯑꯩꯒ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯥꯕꯨ ꯆꯪꯂꯛꯏ꯫ ꯕꯥꯕꯨꯅ "ꯍꯥꯏ, ꯀꯔꯤꯅꯣ? ꯅꯃꯥ ꯅꯆꯥ ꯅꯕꯥꯅꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ? ꯑꯣ, ꯅꯆꯥꯅꯨꯄꯥꯁꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯀꯩꯅꯣ ꯈꯔ ꯊꯣꯛꯏ. ꯅꯪꯕꯨ ꯃꯁꯤꯒꯤ ꯃꯄꯥꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯜꯂꯒ ꯆꯠꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯥꯁꯤ ꯏꯟꯗꯦꯀꯣ. ꯑꯩ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤ." "ꯏꯕꯨꯡꯉꯣ, ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯄꯅꯗꯤ ꯐꯕꯅꯤ. ꯏꯄꯥ ꯍꯣꯏꯁꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗ ꯏꯁꯥꯗ ꯇꯨ ꯌꯥꯝꯅ ꯆꯨꯡꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯖꯒꯥꯁꯤ ꯆꯠꯄ ꯃꯇꯝꯗ ꯇꯨ ꯆꯨꯡꯅꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯪꯒꯣꯏꯅ ꯆꯠꯅꯔꯤꯕ ꯖꯒꯥ ꯑꯃꯈꯛꯅꯤ. ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ. ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯜꯂꯨꯗꯅ ꯉꯥꯎꯗꯅ ꯐꯩꯗꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯅꯔꯤꯕꯅꯤ. ꯕꯕꯥ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯌా ꯊꯣꯏꯗꯣꯛꯅꯁꯨ ꯊꯥꯖꯗꯕꯁꯤꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯏꯟꯈꯠꯂꯛꯄ ꯅꯈꯣꯏ ꯅꯍꯥꯁꯤꯡꯗꯤ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯌా ꯊꯥꯖꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯖꯒꯥ ꯁꯣꯝꯁꯤ ꯊꯥꯖꯗꯕ ꯇꯧꯒꯅꯨꯀꯣ, ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯥꯏꯂꯦꯁ ꯑꯗꯣ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥ ꯄꯦꯝꯇꯣꯟꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯄꯦꯝꯇꯣꯟꯅ "ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯣꯝꯗ ꯊꯣꯛꯒꯗꯕ? ꯉꯥꯡꯅꯕꯅꯒ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤꯕ. ꯑꯁ, ꯃꯥꯗꯤ
ꯅꯤꯡꯈꯤꯕ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯍꯣꯡꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯨꯗꯅꯀꯣ, ꯏꯁꯥꯁꯤꯒꯤ ꯃꯤꯍꯨꯜ ꯁꯛꯇꯥꯅꯦ, ꯃꯄꯥꯒꯤ ꯁꯛꯇꯥꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯝꯇꯣꯟ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯖꯣꯒꯤꯟ ꯃꯍꯥꯛꯁꯨ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯃ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯒ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯖꯣꯒꯤꯟꯅ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯐꯥꯔꯒ ꯑꯩꯁꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯛꯂꯕꯗꯤ ꯑꯩꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤ ꯁꯥꯡꯉꯣꯏꯗꯧꯔꯤꯁꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯎꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯄ ꯇꯥꯔꯤ ꯍꯥꯏꯗꯅ ꯖꯣꯒꯤꯟ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯈꯣꯡꯅꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯒ ꯍꯔꯥꯎꯕꯒꯤ ꯃꯇꯧꯒꯨꯝꯅ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯁꯥ ꯃꯊꯟꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯃꯌꯥꯝꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯔꯦꯡ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯗꯤ ꯃꯆꯤꯟꯖꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯝꯂꯕ ꯑꯣꯏꯔꯦ꯫ ꯐꯩ, ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯁꯨ ꯁ꯭ꯋꯥꯏꯁꯤꯒꯤ ꯖꯒꯥ ꯈꯔ ꯄꯥꯛꯇꯛ ꯇꯧꯕ ꯖꯒꯥ ꯑꯁꯤꯗ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯊꯥꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯖꯣꯒꯤꯟꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯂꯤ꯫ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯅꯥꯀꯜ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯖꯣꯒꯤꯟꯅ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯁꯨ ꯃꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯗꯨꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯁꯨ ꯐꯥꯔꯛꯄ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤ ꯁꯥꯟꯅꯕ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯩꯁꯨ ꯂꯦꯝꯅ ꯂꯩꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗꯤ ꯈꯖꯤꯛ ꯈꯪꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯨꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯁꯥꯟꯅꯔꯛꯂꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯑꯩꯁꯨ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯒꯤꯟ ꯑꯗꯨ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯖꯣꯒꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯍꯥꯛꯀꯤ ꯊꯥꯗꯣꯛꯐꯝ ꯊꯣꯛꯄ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯖꯣꯒꯤꯟ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯧꯔꯛꯄꯅꯤ꯫ ꯖꯣꯒꯤꯟꯅ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯖꯣꯒꯤꯟ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯤꯕꯁꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅꯔꯥ? ꯃꯥꯅꯤꯗ, ꯅꯠꯇꯅꯗꯤ ꯀꯧꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯖꯣꯒꯤꯟ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯃꯥꯏ ꯑꯁꯤ ꯇꯞꯅ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯖꯣꯒꯤꯟ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯃꯨꯁꯤꯟ ꯃꯨꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯖꯣꯒꯤꯟ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯖꯣꯒꯤꯟꯅ ꯑꯩꯕꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏꯗ꯫ ꯃꯥꯏꯕ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯨꯛ ꯈꯪꯕ ꯑꯅꯤꯃꯨꯛ ꯁꯨꯗꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯐꯔꯦ, ꯑꯩꯁꯨ ꯁꯥꯟꯅꯔꯤꯕꯁꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯒꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯖꯣꯒꯤꯟ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯖꯣꯒꯤꯟꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯊꯥꯔꯦ, ꯅꯈꯣꯏꯒꯤ ꯅꯀꯣꯜꯗ ꯆꯪꯕ ꯌꯥꯗꯕ꯭ꯔꯥ? ꯆꯪꯉꯨ, ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯆꯪꯉꯣꯏ, ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯁꯤ ꯅꯪꯅꯁꯨ ꯊꯥꯔꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯆꯪꯒꯗꯧꯔꯤꯕ? ꯑꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯖꯣꯒꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯩ, ꯆꯪꯉꯨꯅꯍꯦ, ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯊꯥꯕ ꯂꯣꯏꯁꯤꯜꯂꯦ, ꯆꯪꯉꯣ ꯈꯔ ꯊꯨꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯪꯉꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯛꯂꯕꯅꯤ꯫
ꯊꯋꯥꯏꯁꯤꯡ ꯑꯁꯤꯁꯨ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯗꯨꯗ ꯖꯨꯒꯤꯟꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯅꯕ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯐꯣꯏꯗꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ꯫ ꯃꯤꯇꯝ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯩꯅꯥꯈꯣꯜ ꯈꯥꯡꯂꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯇꯝ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯕꯗꯨꯗ ꯑꯃꯥꯏꯕ ꯖꯨꯒꯤꯟꯅ ꯖꯨꯒꯤꯟꯅ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯒꯨꯝꯕ ꯅꯁꯛ ꯎꯠꯇꯅ ꯀꯥꯛꯁꯨ ꯇꯧꯔꯤ, ꯅꯔꯣꯟ ꯅꯔꯤ ꯀꯥꯛꯁꯨ ꯊꯣꯛꯇꯅ ꯀꯥꯛꯁꯨ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯪꯁꯤ ꯅꯈꯣꯏꯁꯤ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯇꯧꯕꯗꯒꯤ ꯅꯈꯣꯏꯁꯤ ꯅꯉꯛꯅꯔꯣ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤ꯫ ꯖꯨꯒꯤꯟ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯖꯨꯒꯤꯟ ꯑꯩꯒꯤ ꯃꯇꯦꯡꯅ ꯂꯩꯕꯅꯤ, ꯑꯩꯅ ꯇꯥꯟꯊꯣꯛꯀꯦ ꯉꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯒꯤꯟ ꯃꯐꯝ ꯖꯒꯥꯗꯨꯗ ꯃꯍꯥꯛꯁꯨ ꯇꯤꯟ 3ꯂꯛ ꯁꯤꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯖꯨꯒꯤꯟꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝꯅ ꯖꯨꯒꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯔꯁꯨ ꯐꯥꯎꯔꯛꯄꯅꯤ꯫ ꯖꯨꯒꯤꯟꯅ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯑꯩꯒꯤ ꯃꯈꯣꯜ ꯅꯠꯇꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯠꯂꯤꯕꯁꯤꯒꯤ ꯃꯈꯣꯜ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯏꯗ ꯍꯥꯏꯗꯅ ꯖꯨꯒꯤꯟ ꯑꯗꯣ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯈꯔ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯖꯨꯒꯤꯟꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ? ꯑꯁꯤ ꯍꯥꯏꯗꯅ ꯖꯨꯒꯤꯟ ꯑꯗꯣ ꯃꯍꯥꯛꯁꯨ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯖꯨꯒꯤꯟꯅ ꯀꯩꯅꯣꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒꯨꯝ ꯇꯧꯏꯗ ꯍꯥꯏꯗꯅ ꯖꯨꯒꯤꯟ ꯑꯗꯣ ꯃꯍꯥꯛꯁꯨ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯆꯠꯄꯅꯤ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯑꯁꯨꯝꯅ ꯈꯔ ꯂꯥꯛꯑꯕ ꯃꯇꯝꯗ ꯖꯨꯒꯤꯟꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯣ ꯃꯗꯨꯗ ꯈꯨꯕꯥꯛ ꯈꯨꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯠꯄꯒꯨꯝꯅꯁꯨ ꯑꯃꯨꯛ ꯇꯧꯈꯠꯂꯛꯂꯤ꯫ ꯖꯨꯒꯤꯟꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣꯅ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠꯇꯤ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯡꯅ ꯂꯥꯛꯂꯤꯕꯗꯣ ꯃꯗꯨ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯨꯒꯤꯟꯅ ꯍꯩ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ, ꯅꯈꯣꯏ ꯆꯠꯂꯣ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯜꯂꯕꯃꯛꯇꯗ ꯅꯈꯣꯏꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯆꯠꯂꯣ꯫ ꯃꯐꯝ ꯖꯒꯥꯁꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯂꯩꯐꯝꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯅ ꯇꯥꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯆꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯖꯨꯒꯤꯟꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯌꯣꯛ ꯊꯣꯛꯂꯤ꯫ ꯖꯨꯒꯤꯟꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯟꯊꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯦꯁꯦ ꯑꯁꯤ ꯍꯥꯏꯗꯅ ꯖꯨꯒꯤꯟ ꯑꯗꯣ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯄꯣꯊꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯆꯨꯏ꯫ ꯅꯣꯡ ꯁꯨꯅ ꯖꯨꯒꯤꯟꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯗ꯫ ꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯁꯤ ꯆꯞ ꯍꯦꯛ ꯆꯥꯔꯕꯅꯤ꯫ ꯐꯔꯦ ꯍꯥꯏꯗꯅ ꯖꯨꯒꯤꯟꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯋꯥꯈꯜ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯂꯒ ꯁꯟꯗꯤꯞ ꯑꯃꯗꯤ ꯁꯥꯏꯂꯦꯁꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ, ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯩꯗꯤ ꯃꯃꯥꯡ ꯊꯛꯀꯤꯃꯇꯝꯗꯒꯤ ꯍꯧꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯋꯦꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯄꯥꯛ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯊꯥꯖꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯇꯧꯔꯒꯁꯨ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯤꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤꯅ ꯈꯔ ꯈꯖꯤꯛꯇꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏꯗꯣ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯁꯟꯗꯤꯞꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦꯀꯣ,
Taseng masigi mafam jaga asi yengo. Yengba matamdasu nakal-nakalda ujao mayam ama hauraga yengbadasu yamna akiba phangba saktam amasu tawbani. Hoi akiba phangera phangoira aidi mafam jaga ase kaya hainade. Tasengna yamna hainade. Hoini hainadaba haibaduna hainadaba amani. Adubu mafam jaga asidi lai gitingi karigumba amadi tawbadunadi mafam jaga asi mina sudumak haidi hainaribani. Fare adu oiragana ibani thoksalaga yengurasidana ha yarabro. Silas ki wafam aduda Sandipna aidi masigi mafam jaga asi sanglaga yengba matamda isase kaya thudoknasu tanti talida. Ado nangna salaga yengge hairagana khara laptakna isilagi. As mafam jaga asidaina sanglaga yengbado. Ai thanda yengbadi talli. Nangaiga pulapuna sangminaraga yengbadi kari kai ka habanida. Itaw, tasing naidi masigi mafam jaga asi sanglaga yengba yamna talli. Mafam jaga asida isu toiba thodok mayam singasi khullaika gi myo singna haibadi khullaika gi myo singna ngangna riba singasi tasing na masi karigumba kharadi dum tawramgadra haidana wakhalda sudum makhalida. As nupa on thona mangidreda laose sasla hoji pung kya tare pung budi mapan makhai khara heli ha mapan makhai khara hela adu ragadi law sasla asi haidana Silas amadi Sandip adumak lakle khonglang lambi asi mamang thakki matamdagi hauna hullaikai gi miyosing khullaika gi miyosing asu chatpa matamda kirum taunaribani. Asumna Silas amadi mamanaba Sandip pulapuna lakmunaba matamda mamang thangba sarugadomdo khongnang sauna horibadu madu urakli. Lambi asi nongsu khara subaga khara sunali. Makhoi ani na lakpa matam maduda lambi asi sunali hairaga Sandip na hairakpani maduda hai lambi nale kadaurage ha lambi nange nalu to ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯖꯒꯥꯗꯨ ꯌꯧꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯑꯁꯤ ꯏꯇꯥꯎ ꯁꯟꯗꯤꯞ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ. ꯏꯇꯥꯎ ꯅꯨꯄꯥ ꯃꯥꯟꯕ ꯃꯥꯟꯗꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯃꯐꯝ ꯖꯒꯥꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯏꯁꯥꯗ ꯀꯌꯥ ꯍꯩꯅꯗꯕꯒꯤ ꯋꯥꯅꯤ. ꯐꯔꯦ ꯅꯪꯅ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝꯗ ꯑꯅꯤꯁꯤ ꯂꯥꯛꯄꯗ ꯃꯃꯥꯡ ꯈꯔ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯔꯛꯄꯅꯤ. Hanubi amagi maungda makok thakta thumuk ama puraga posai khara haplaga pubagumna makhoi ani gi mitta urakli. Madu urakpa matamda makhoi ani sina khaliba wakhalasina itaw ada sunupi ma sali hai ada salibu nupi asidi karimta kida male. Asumna Silas na hairakpani maduda Sandipna ngai khoda ada salibu nupi asibu tasing sibu karino haidana mamanaba Sandipna hairakpani maduda Silasna sangsilaga betang yungusira karana khangba sigi nupi sidi mahaki masada kaimta thengnadabanina mahaka plap kaigumba ama tawminasena hairurabadi. As nangsu yarehe sidabu kanana kari maramgidamakta mu sangsilaga haggadoribano. Apangba angangi taita yare yumda dum tumina sasi. Asi hairaga Sandip amadi mamanaba Silas adu satnaba haidana tawrakpani adubu Silas ti ngihaktang lakhigi haidana adu makhairakle. Asumna ngihaktangi matungda nupi asi khongnang lairiba maike somda swai laun hekta mangkhibani. Silas ti uhodre adubu mahaka saminariba mamanaba Sandip ti uhore. Sandipna itaw ngaiko hawjik ngihaktangi mamangda sakhiba nupi adubu khongnang lairiba maike som asida swai laun hekta mangkhi mataw karamna mangkhribano. Nongsu khalakpa nate mataw karamna kaino hawjik waida sakhiba nupi adubu kadai waida ngaikhoda nangsu thaktana ngaureda thakpadi khara thakhi haibabu nangbuna sado kaya thudona su ngaukidabadaina. Khongnang makhong asida sakhiba nupi ado nong amuktangi khukhaktani mangkhibado. Asumna hek hairakpa matam aduda Sandip mahaki masasisu gyan ga imang manglabani. Sandipna mafam jaga si mina hainaribado sumdi sumgadorido aidi shasi onthona su tankreda masigi thorai masasiga pulap saminarubasi aisu shasi aki khangmayam ama nanggadoribani.
Asi hairaga Sandipna murum soli. Adubu mahakna murum soliba pumnamak asi Silas ti karigumba matataba nati. Silas na. Mafam jaga asi nupi do hausi waida lairambado. Lairamdrabanina salaga haipitangdi. Aikoi su mafam jaga asi karigumba matawbra haibado. Yengba taredana. Asi hairaga Silas ado mahaki masado. Aki tuzumba kharadi adu makphauri. Adubu kidaba saraga mahaki masado tumina lakle. Silas na. Kongnang lairiba maike somasida laabanina. Mafam jaga silai gi tingi kaikeno kharasu thokpanina. Yengba taredana. Khulgi laika gi miyo singa haina riba singa si kadai phabo sumge haibado. Aisu mafam jaga sida kongnang makhong asida mapala mutang thoksilaga yengba taredana. Haidana kongnang makhong asida mapal thoksili Silas ado. Wakhalda karigumba amata khanba tawda. Asumna mapal thoksiluba matam maduda kongnang asi mathanta phere hairakle. Kongnang asi phere hairakpa matam maduda Silas mahaki masasidi karigumba amata khangba janate. Adubu khara laptakna lairiba mamanaba Sandipna di ure. Sandipta itaw asumna kaurakpane. Silas ti mahaki masasi kaya thoidongna suna sungba tawda adum tumina lairi. Asumna tumina laiba matawduda Silas na. Itaw kadaurage. Itaw kongnang makhong mathagaduda kaino phere haibagum tawrido nangdi udabro. Asumna hairakpane. Maduda Silas na yengkhaloi. Kongnang mathagaduda phere hairaga kanagumba misak ama laibagumna mahaki masagi makok thagaduda lairiba kongnanggi masa parengado. Maduda thak niklaga lairambado. Madu uraklei. Silas na. Ai, sidi nungsi silakpagi natro. As mawa mata laurunu se. Nungsi silakpagi wabu nang na aduk yamna kirido karigino. Itaw, nungsi silakpagi nati. Tasing na madugi kongnang ado. Tawre, hojik yamna kana tawri. Asumna khangai khangsinda hairakpani. Maduda Silas na. Hey, nupa mandaba, homo. Nungsi makhol sili siudro, ha? Nungsi makhol ni tawraga salibasi. Nang sidi onthokna nupa mankidreda. Asumna hairakpani. Taseng hairabada nungsit makhol nati. Kongnang mathaga sida lairiba timu laimu mayam singadugi langbagi makholni. Asumna hairakpa matawduda Silas ti mahaki masada makhol adu maktajarabasu. Mamanaba lairiba Sandipna di makhol adu karigumba matadi tadi. Asumna lairingai matamdanai. Asumdana juginsu lai khurambada sangadaba potlam singadu puduna lakle. Potlam singadu puraga lakpa matamda jugin mahaki masada hainadaba karigumba khonjal kharadi taba horakle. Juginna. Kainoda nahan makhaiga iman manadeda. Aigi sasi hainadaba nuksit ama isitsitpagum tawida. Kongnang hauriba maike somda kanana mo kari tawsilaba jano. Aigi sasi hainadaba amadi phauri. Kongnang hauriba maike somasida aigi sasi. Kongnang hauriba maike somasida kanana kari amuk tawsilaba jano. Asi haraga jugin mahaki masado nuksit fu launa kamthoklaga sora ahumla kamthoklaga mahakso dumak lakle. Asumna kongnang hauriba maike somda yaurak laba matam maduda kara laptakna lairiba mamanaba Sandipna ure Silas na tawriba pumnamak singado. Silas ki mahaki masasi mathaklomda dumak yengkhatli. Adubu kara laptakna laiba jugin na sure Silas na tawriba momotok singado. Jugin na. Aina ngasai makhadagi sahum khara phangi haribadudi masigi oire. Ada kongnang makhong asida lairibasi laikagi naha soidan oigani masi kanano muktangdi sangsilaga yengi masi. Haidana prap sangsilakle. Asumna sangsilakpa matamda jugin mayak sengna ure. Laikagi Silas oirami. Adubu lairiba kongnang asi mahakna ngasai makhadagi mapal thoksiluba tawriba pumnamak singasi jugin haipe yengba matamda loina khangle. Jugin na. Kongnang hauriba maike somasida kanagumba miwe amata amanga soi tawba yadabani. Adubu ngasi amanga soi tawsillabanina. Mafam jaga asida kanagumba miwe amata amuk kehena sathok sasin tawba matamda ki baibado amuk oirakadawredo.
ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯕꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯦꯗ ꯑꯁꯤ ꯍꯥꯏꯗꯅ ꯖꯣꯒꯤꯟ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯂꯦꯁ ꯑꯗꯨ ꯃꯗꯨ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯁꯥꯏꯂꯦꯁꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯖꯣꯒꯤꯟꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯃꯤꯠꯇꯨ ꯏ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯁꯥꯎꯒꯠꯂꯛꯂꯤ ꯁꯥꯏꯂꯦꯁꯀꯤ ꯃꯁꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯒ ꯖꯣꯒꯤꯟꯅ ꯃꯍꯥꯄꯥꯄꯤꯁꯤ ꯍꯥꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤ ꯍꯥꯟꯅ ꯁꯦꯒꯥꯏꯔꯒ ꯍꯥꯠꯂꯒ ꯑꯩ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪꯗꯤ ꯃꯇꯤꯛ ꯆꯥꯅ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯇꯧꯅꯕ ꯍꯥꯏꯗꯅ ꯁꯥꯏꯂꯦꯁꯀꯤ ꯃꯁꯥꯁꯤ ꯍꯥꯟꯅ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯇꯧꯔꯛꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯂꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯔꯣꯡ ꯆꯔꯣꯡ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯖꯣꯒꯤꯟꯅ ꯀꯧꯊꯔꯤ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛꯁꯨ ꯁꯥꯏꯂꯦꯁꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯒ ꯂꯥꯏꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯆꯣꯡꯊꯔꯛꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯇꯧꯔꯛꯄꯅꯤ ꯑꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯂꯤꯕ ꯃꯃꯥꯟꯅꯕ ꯁꯟꯗꯤꯞ ꯑꯗꯨ ꯃꯀ꯭ꯂꯥꯛ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯑꯁꯨꯝꯅ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯟꯗꯤꯞ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯃꯃꯥꯟꯅꯕꯁꯤ ꯀꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯃꯥꯏꯕ ꯖꯣꯒꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂꯤ ꯏꯁ ꯏꯃꯥꯟꯅꯕꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯅꯨꯡꯇꯨꯝ ꯃꯆꯥ ꯑꯃ ꯊꯣꯝꯂꯒꯁꯨ ꯃꯁꯤ ꯍꯤꯡꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯥꯏꯂꯦꯁ ꯇꯝꯅ ꯅꯨꯡꯇꯨꯝ ꯑꯗꯨ ꯁꯟꯗꯤꯞꯅ ꯈꯨꯟ ꯈꯨꯟꯗꯨꯅ ꯊꯣꯝꯃꯤ ꯑꯗꯨꯕꯨ ꯁꯟꯗꯤꯞꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯊꯣꯝꯖꯔꯕꯁꯨ ꯁꯥꯏꯂꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯖꯣꯒꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯧꯊꯣꯔꯛꯂꯤ ꯅꯥꯛ ꯌꯦꯛꯇ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯅꯣꯝꯕ ꯍꯥꯏꯕ ꯍꯧꯔꯛꯄꯗꯨꯗ ꯁꯥꯏꯂꯦꯁꯀꯤ ꯃꯁꯥꯁꯤ ꯈꯔ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯁꯟꯗꯤꯞ ꯑꯁꯤꯁꯨ ꯃꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯁꯥꯏꯂꯦꯁꯇꯤ ꯃꯊꯟꯇ ꯈꯛꯇ ꯂꯩꯍꯧꯔꯦ ꯁꯥꯏꯂꯦꯁꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯛꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯖꯣꯒꯤꯟꯅ ꯃꯁꯤ ꯑꯩꯒꯤ ꯆꯕꯦꯛ ꯆꯥꯔꯦ ꯉꯁꯤ ꯑꯩꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯁꯤ ꯄꯤꯖꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡ ꯃꯆꯥ ꯑꯃ ꯈꯨꯡꯒꯠꯂꯤ ꯅꯨꯡ ꯑꯁꯤ ꯈꯨꯡꯒꯠꯂꯛꯂꯕ ꯃꯇꯝꯗ ꯁꯥꯏꯂꯦꯁꯀꯤ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯛꯏ ꯁꯥꯏꯂꯦꯁꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯕꯅꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨ ꯅꯨꯡꯇꯨꯝ ꯑꯆꯧꯕ ꯑꯃꯅ ꯄꯣꯛ ꯂꯥꯎꯅ ꯁꯨꯖꯜꯂꯛꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯁꯥꯏꯂꯦꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯦꯛ ꯇꯥꯈꯤꯕꯗꯨꯗ ꯑꯃꯥꯏꯕ ꯖꯣꯒꯤꯟꯅ ꯑꯩꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯖꯒꯥ ꯑꯁꯣꯝꯁꯤꯗ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯤꯕ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯨꯔꯕꯅꯤꯅ ꯅꯪꯒꯤ ꯅꯁꯥꯁꯤ ꯂꯥꯏꯗ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯅ ꯖꯣꯒꯤꯟ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯆꯦꯡ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯥꯏꯒꯤ ꯁꯥꯗꯨꯝ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯃꯤꯒꯤ ꯁꯥꯗꯨꯝ ꯂꯥꯏꯔꯗꯅ ꯌꯦꯟꯒꯤ ꯁꯥꯗꯨꯝ ꯐꯥꯎꯕꯗ ꯃꯤꯗꯒꯤ ꯍꯨꯔꯥꯟꯗꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯇꯁꯦꯡꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯅꯍꯥ ꯑꯃ ꯊꯥꯗꯣꯛꯀꯗꯧꯔꯦ ꯈꯟꯕꯗ ꯃꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯕꯅꯤ ꯖꯣꯒꯤꯟꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯤꯔꯕꯅꯤ ꯃꯁꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯅꯈꯣꯏꯅ ꯂꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯑꯁꯤ ꯑꯩꯅ ꯊꯥꯔꯕꯅꯤ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯞꯇꯨꯅ ꯄꯣꯔꯛꯂꯤꯕ ꯊꯥꯡꯒꯣꯜ ꯃꯆꯥꯗꯨ ꯃꯗꯨꯅ ꯃꯁꯤ ꯁꯦꯠꯂꯒ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯋꯥꯏꯗ ꯂꯪꯁꯤꯜꯂꯤ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯦꯟꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯖꯣꯒꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯃꯨꯛ ꯈꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯈꯜꯂꯛꯄꯗꯣ ꯃꯗꯨꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯗꯣ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯅꯔꯒ ꯃꯗꯨꯁꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯊꯣꯛꯂꯣ ꯍꯥꯏꯗꯅ ꯖꯣꯒꯤꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯟꯇ꯭ꯔ ꯍꯦꯛ ꯁꯣꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ ꯃꯈꯦꯜ ꯂꯥꯡꯂꯒ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯖꯣꯒꯤꯟꯒꯤ ꯂꯥꯏ ꯇꯤꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯡꯏ
ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯐꯪꯂꯦ ꯍꯥꯏꯗꯅ ꯁꯦꯠꯇꯅ ꯁꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯇꯧꯍꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯛꯊꯣꯛꯀꯦ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯁꯟꯗꯤꯞ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯟꯗꯤꯞꯀꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯒ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯟꯗꯤꯞ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ, ꯃꯌꯨꯝ ꯃꯥꯏꯀꯩꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯂꯤ꯫ ꯁꯟꯗꯤꯞꯅ ꯑꯩ ꯁꯤꯕ ꯇꯥꯔꯦ, ꯑꯩ ꯁꯤꯕ ꯇꯥꯔꯦ, ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯌꯧꯍꯧꯔꯕꯗꯤ ꯑꯩꯁꯤ ꯏꯃꯥꯟꯅꯕ ꯁꯥꯏꯂꯦꯁ ꯑꯁꯤꯁꯨ ꯀꯟꯕ ꯉꯝꯒꯗꯕꯅꯤ, ꯑꯩ ꯆꯦꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯟꯗꯤꯞ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯅꯨꯡ ꯑꯃꯗ ꯈꯨꯗꯤꯟꯅꯩ꯫ ꯅꯨꯡ ꯑꯃꯗ ꯈꯨꯗꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯥꯟꯅ ꯊꯋꯥꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯈꯤꯕꯗꯣ, ꯃꯗꯨ ꯄꯨꯂꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯃꯛꯇꯗ ꯎꯔꯛꯂꯤ꯫ ꯁꯟꯗꯤꯞꯅ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣꯗ, ꯁꯤꯗꯩꯁꯤꯗ ꯄꯨꯂꯞ ꯍꯦꯛꯇ ꯎꯔꯤꯕꯁꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯁꯟꯗꯤꯞ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯁꯟꯗꯤꯞꯀꯤ ꯃꯅꯥꯛ ꯋꯥꯏꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯉꯪꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯁꯟꯗꯤꯞꯀꯤ ꯃꯗꯥꯎ ꯌꯥꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯖꯟꯇ꯭ꯔ ꯁꯤꯔꯝꯕ ꯃꯔꯝꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯁꯟꯗꯤꯞꯅ ꯑꯩꯒꯤ ꯏꯁꯥꯗ ꯖꯟꯇ꯭ꯔ ꯁꯤꯕꯁꯤꯅꯁꯨ ꯑꯌꯥꯝꯕ ꯆꯪꯕ ꯉꯝꯗꯕꯅꯤ, ꯑꯩ ꯃꯐꯝ ꯖꯒꯥꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯑꯩ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯅ ꯁꯟꯗꯤꯞ ꯑꯗꯨ ꯃꯍꯥꯛꯁꯨ ꯃꯐꯝ ꯖꯒꯥꯗꯣꯝꯗꯒꯤ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯤꯞ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯋꯥꯕꯅ ꯁꯨꯛꯈꯝ ꯊꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯝꯗ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯒ ꯅꯣꯛꯅꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯁꯦꯠꯅ ꯆꯥꯒꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯁꯟꯗꯤꯞ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯃꯥꯗ ꯊꯣꯡ ꯍꯥꯡꯍꯜꯂꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯟꯗꯤꯞ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯂꯕꯁꯨ ꯃꯁꯥꯁꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ, ꯊꯛ ꯅꯤꯛꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯃꯥꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ? ꯁꯟꯗꯤꯞꯀꯤ ꯃꯃꯥ ꯊꯥꯁꯅꯥꯅ ꯑꯗꯨꯝ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯤꯞ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯟꯗꯤꯞꯅ ꯏꯃꯥ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯍꯥꯏ ꯅꯪꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯩꯗꯧꯔꯒꯦ? ꯈꯣꯡꯅꯥꯡ ꯂꯝꯕꯤꯗ ꯑꯃꯨꯛ ꯆꯠꯂꯨꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯈꯣꯡꯅꯥꯡ ꯂꯝꯕꯤ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯁꯥꯏꯂꯦꯁ ꯑꯗꯣ ꯁꯥꯏꯂꯦꯁ ꯀꯩꯗꯧꯔꯕ? ꯏꯃꯥ, ꯁꯥꯏꯂꯦꯁ ꯑꯗꯣ ꯌꯥꯝꯅ ꯀꯤꯔꯕ ꯐꯤꯕꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡꯅ ꯆꯦꯜꯍꯧꯔꯦ, ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯔꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯇꯧꯍꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯍꯥꯏ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯩꯅꯣ ꯈꯔ ꯍꯧꯔꯒ ꯆꯠꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯂꯦꯁꯅ ꯉꯁꯥꯏ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯈꯣꯡꯅꯥꯡꯒꯤ ꯂꯝꯕꯤꯗꯣ ꯑꯗꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯟꯗꯤꯞꯀꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯍꯣꯒꯥꯏꯗꯨꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡꯅ ꯆꯤꯡꯊꯣꯛꯇꯅ ꯁꯥꯈꯤꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏ ꯇꯧꯍꯧꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯎꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯐꯝ ꯇꯤꯟꯐꯝ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯖꯒꯥ ꯑꯣꯏꯕꯒ ꯈꯣꯡꯅꯥꯡ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯧꯗꯨꯅ ꯂꯥꯛꯂꯒ ꯁꯥꯏꯂꯦꯁꯀꯤ ꯃꯃꯥ ꯄꯦꯝꯇꯣꯟ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯞꯄꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯟꯗꯤꯞꯇ ꯍꯪꯂꯤ꯫ ꯁꯟꯗꯤꯞꯁꯨ ꯃꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯇꯝꯗ꯭ꯔꯤ, ꯂꯥꯏ ꯇꯤꯟ ꯃꯌꯥꯝꯁꯤꯡꯅ ꯆꯦꯜꯂꯒ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯁꯦꯕꯥ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯇꯧꯔꯕꯅꯤ꯫ ꯁꯥꯏꯂꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯌꯦꯡꯍꯩꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤ꯫ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯖꯨꯒꯤꯟ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ꯫ ꯖꯨꯒꯤꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯆꯦꯟꯈꯤꯕ ꯅꯍꯥ ꯑꯗꯨ ꯁꯟꯗꯤꯞꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯪꯐꯝ ꯃꯌꯥꯗꯨꯗ ꯁꯟꯗꯤꯞꯀꯤ ꯃꯅꯥꯛꯇ
ꯃꯥꯏꯕ ꯖꯨꯒꯤꯟ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯖꯨꯒꯤꯟ ꯍꯥꯏꯔꯛꯏ ꯍꯩ ꯉꯔꯥꯡ ꯆꯦꯟꯈꯤꯕꯗꯣ ꯅꯪꯅꯤ ꯍꯥꯏꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯩ ꯄꯥ ꯁꯥꯗꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯅꯅꯦ ꯍꯥꯏꯕ ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯂꯕ ꯅꯪꯁꯨ ꯑꯗꯨꯃꯛ ꯃꯤꯁꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯤꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯒꯤꯟ ꯑꯗꯣ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯟꯗꯤꯞ ꯑꯁꯤꯁꯨ ꯃꯁꯥꯁꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯟꯗꯤꯞ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯞꯄꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯈꯣꯡꯅꯥꯡꯒꯤ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯇꯝꯅꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯁꯅꯥ ꯃꯍꯥꯛꯁꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯟ ꯁꯣꯟꯕ ꯆꯠꯂꯨꯕꯅꯤ ꯀꯦꯟꯗꯜ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯀꯥꯈꯠꯂꯛꯂꯤ ꯈꯣꯡꯅꯥꯡꯒꯤ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯃꯍꯥꯛꯁꯨ ꯈꯔꯗꯤ ꯃꯊꯥ ꯁꯥꯏ ꯑꯗꯨꯕꯨ ꯀꯦꯟꯗꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯁꯥꯁꯤ ꯀꯩꯁꯨ ꯊꯣꯏꯅꯗꯤ ꯀꯤꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯈꯣꯡꯅꯥꯡꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯖꯤꯜꯂꯛꯏ ꯏꯁ ꯀꯩꯅꯣꯗ ꯈꯣꯡꯅꯥꯡꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯖꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣꯗ ꯐꯔꯦ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯊꯨꯅ ꯑꯩꯁꯨ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯃꯍꯥꯛꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯈꯣꯡꯅꯥꯡꯒꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯀꯦꯟꯗꯜ ꯑꯗꯣ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄ ꯃꯇꯝꯗ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯨꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯥꯁꯅꯥꯅ ꯑꯩ ꯃꯐꯝ ꯖꯒꯥꯁꯤ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯈꯔ ꯍꯦꯛ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯏꯟꯅꯔꯛꯇꯨꯅ ꯅꯨꯡꯗꯨꯝ ꯀꯥꯎꯔꯒ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯊꯥꯁꯅꯥ ꯃꯁꯥꯁꯦ ꯈꯔ ꯈꯖꯤꯛ ꯀꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯀꯣꯛꯇ ꯊꯨꯝꯃꯣꯛ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯃꯀꯣꯛꯇ ꯊꯨꯝꯃꯣꯛ ꯑꯃ ꯊꯝꯗꯨꯅ ꯄꯔꯦꯡ ꯁꯥꯡꯅ ꯍꯦꯛꯇ ꯆꯠꯂꯛꯏ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯊꯥꯁꯅꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯥꯁꯅꯥ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯕꯨ ꯉꯁꯥꯏ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯍꯧꯗꯕꯅꯤꯗ ꯑꯩ ꯏꯊꯟꯇ ꯈꯛꯇꯅꯤ ꯑꯗꯨꯒ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯆꯠꯂꯤꯕꯁꯤꯅ ꯀꯔꯤ ꯍꯥꯏꯗꯅ ꯊꯥꯁꯅꯥꯗ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯊꯥꯁꯅꯥꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯆꯠꯄꯒꯨꯝ ꯇꯧꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯒꯠꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗꯣ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯑꯗꯨꯒ ꯊꯥꯁꯅꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯀꯣꯛꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯥꯁꯅꯥ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯑꯗꯨꯒ ꯊꯥꯁꯅꯥ ꯃꯍꯥꯛꯀꯤ ꯃꯐꯝ ꯖꯒꯥꯗꯣꯝꯗꯣ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯥꯁꯅꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯒ ꯃꯌꯣꯛ ꯊꯣꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯨꯟꯗꯣꯛꯑꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇꯁꯨ ꯂꯧꯁꯤꯟꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕ ꯖꯨꯒꯤꯟ ꯑꯁꯤ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯊꯣꯛꯄ ꯎꯏ ꯍꯥꯏꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯐꯥꯁꯤ ꯍꯥꯏꯗꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯃꯤꯑꯣꯏ ꯈꯔ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯑꯊꯦꯡꯕꯗ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯂꯩꯕ ꯃꯥꯏꯀꯩ ꯁꯣꯝ ꯑꯁꯤꯗ ꯃꯥꯏꯕ ꯖꯨꯒꯤꯟ ꯑꯁꯤ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯁꯤꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯐꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯖꯨꯒꯤꯟ ꯑꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯖꯨꯒꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯃꯃꯨꯛ ꯐꯨ ꯇꯧꯍꯜꯂꯤ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯂꯣꯏꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯖꯨꯒꯤꯟ ꯑꯁꯤ ꯁꯤꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯠꯂꯣꯏ ꯊꯣꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯧꯔꯛꯂꯦ ꯇꯝꯅꯕꯗ ꯖꯨꯒꯤꯟ ꯊꯣꯛꯂꯦ ꯃꯥꯏꯕ ꯖꯨꯒꯤꯟ ꯊꯣꯛꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯅꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯔ ꯇꯥꯟꯅꯔꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯏꯕꯣꯝꯆꯥꯗꯣ ꯀꯧꯔꯦ ꯏꯕꯣꯝꯆꯥꯅ ꯀꯩꯅꯣ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ
Natheng amamda kaisu thoidokpa amatasu tawkhidre. Wari asi matang asida loisinjare. Wari asi nungaibirabadi like amadi subscribe share tawbiramo haiduna haijari. Fare mayam adudi ngasigidi matang asida loisinjarabanina mathangi warida mo hana thengnarasi.